America matang the high biate amadi makoi si matang the prediction to biate makoi si the fajana thajaru biate aseng bani hanak su praman tawkhre aduga America masamak na su high bani madudi aikhoi gi marup leite aduga aikhoi gi yek na basu leite aikhoi time amadi situation gi matung ina thabak taw yaidra sin karino hai matam da handak Russia amadi Ukraine gi marakta chatharak pasa masida Donald Trump si laklaka war asi loisalani amati masigi yam kanna ceasefire tok pasida sarchu thama ini Putin gi side gi America yam kada lak na rakhi adugi matung da Ukraine si chaiki mayam mamangda nangna war to hanbani nangna thokhan bani amasung Zelensky nang hujik nangi process dei thokada bani election to hangada bani nangi damakta khushu leploi haibuki mong de charami aduga Putin se phajana Donald Trump ki manakte pusalak laga Putin gi trust ase lauraga thabak se suthaba horak bani adugi matung da Donald Trump amati makhoi gi mai cabinet ki mi singi suggestion makhoi na pamada Putin ki side ki yarakta ba matugi pot singi urakpa matam daki sat leitho kon thoki dona Zelensky cherambasa masi Zelensky da namdor hairakre mautin khoi ki manung de lairipa Ukraine ki manung de lairipa material sing masita rare art material yam tang material masi puraga America company singda madugi machak muthum yam mathau ta ba dugum pot yam hairi madugi pot pur madugi 50% America da piba masigi pot ase yahalle ahan pate Zelensky yaramte ko chenchelapi adagi di America na tawrisi kaino masi mi magi lebak ya sugum pochi lom piu haibse masi haiduna German France Britain asina siam kada torami ultimately Ukraine masi ga pham si yakre matungda Putin bu phajana dhoka torami sini huji American high creme aduti Ukraine da aiko ju kuchu khulai ju pini aduga war se khoi leptre ta tawnoro aiko kuchu khulai ju pini kuchu khulai ju yon kani high creme masi phajana Putin bu thoka toramani marks na Putin ase konsil laga mong am da purak laga makoi na ultimate pi lan asi to waidra Putin na hekta to kada bana te maram di ma ki condition ke asulai chahi ahum dagi sok nar plan ni mi ke sikre matungda mi ke loss oikra matungda adu matungda dollar no do billion khaja to khra matungda aduna masi dagi hoja America sat dai thokan thokre aduga haire tawna tawnaro koina yadrati haiduna aduna game ase karom dagi karom no chakri se hanagi phibam da lakre Putin na thajaruba Trump madugi thajaru matungna tabuk oyaudre amarom de Zelensky amadi Trump ke marak yek narami yek na yahin leibatro madusu oidre hanagi hoi war do hoji Ukraine ti Russia ke marak do war ase chat thabagi mong de leikre ceasefire amom ta leitrabani na amarom da Zelensky ki mateng Ukraine ki mateng ki tamakta Donald Trump ke side tagi high kre 8 pini chukulai chupini aduga kuchukulai chumathau tari yon gani haitana same hane condition hankre masini America ki game masi Russia bu thoka torambani haidra kanglup amana yamna kanna haindari yam lina khibani na madi Russia madi Ukraine Russia madi US ke marakte yam nungsida kare amadi Trump ase almost Russia ki back the like ramare Russia ki agent pop do kramare makoi ki demakta makoi na kari pija kraba aduga makoi na syam lep krabase hain kibni adubu sat leithokon jakiduna hojik Zelensky amati West ka tamatam namaka America sim manakre aduga side amada Russia se tharamde masi condition sin waris masina America da thaja biate haib siam kana hainare sini amarom da Pakistan amati India ki marakta relation ase handa fatrabani amasung masida yam kana discussion tawi relation fatte pati haipa du war di bugi film di uti adu manung da preparation di yam da kana tawdari ka Pakistan ki mokoi defense minister na ngara akan bo am sairake masi akan bo ani gari makoi na hairi se madi Indus water se industrial in Hind tural ana machien mane masigi tural ase Pakistan do era India de go Pakistan chensin ki ba masigi tural ase da kari kumpa Pakistan de ising ase scarcity hohen bagi tamakta dam kra India na sakra ba adu di dam sakhi ba se ma de ising that khrani thaning matam tharakani thaning dam matam tharak loi dam kari kumba sa da na dum to ko taraga di akhoi na mkhoi sari ba dam structure out there attack to ni haikuni Pakistan ki mkhoi defense minister something ahan juere aduga haidi hai ko makoyam akan buat India ke against the haidi hai adugi structure de attack to misini karigumba India madi Pakistan ki marak to war to khragati ultimately mati ki war adagi China amati America ki marak to war oi kini se asi oidabi aroi amasung world war da su asum tawi war amana amaga tauna pani adupu end khatna ki se atop country masen oina ki suppose sa second world war da
USA kasi yarom ponte laki aduga Japan kasi yarom ponte laki haurak pana som the German lom te kini adu butau na kibana US amati Japan ki rakti am sati war to ki matawa sumna India amati Pakistan kan ko war to na rak tarak la di US amati China ki marakta to ne ki sini maram di China ase huji US ki ne am sati ni yekna bani aduga Pakistan ki tamakta matam pur makto mateng pangke le ba adugumba China ni so masi karigumba war oi ke ba country ani se India Pak adurabati America ki saru amatagi war asida China ase insen gani sini aduga China na Pakistan bu help to gani amarom da India ki tamakta America se help to gani sini so da China ga India ga su some border conflict khar dilai ri panina masi dagi saro matoraga yawhal laga China se aduga China se track to gani arob da America anti always help to doni India bu mato asum mari leina bana USA amadi China ki marakta ultimate war oi kini sini aduga handak Europe ta yamna chawraba blackout mo ki sini Europe ta entire Europe ta Spain da su machina yamna problem oi ka economic down oi ka si oi kre Europe ki country amani ta so madugi hujik yam kan research story madugi blackout to gimbaram ka no China ta tainari China no ohan bra Russia no ohan bra amani hujik Russia mati China sini to mokoi ki yek na bati Europe ki West ki aduna hujik America to adugumba blackout mo oi tawri sini harise masigi blackout si da su taina ka tawri Russia na traga China na tohan bani haidura adugi matung da hujik amok kana tension je ora kani masigi charak se da karigumba Pakistan India tawna khrabati China ase chingchelakpa aduga aroibta US amadi China gu war se takini haibisu experts na mot pindari adubu Pakistan amadi India ki marakta hujik war tawbagi situation di thoina yu ude adubu thiten yam pinare ngarang bakhoi ki defense minister na haiki wato yam chawbani karigumba dam sar di dam di strike tawni harise masika yokhrobano amarom de Iran amadi US ke marakta nuclear deal gi wafam ma yam kana chatrak poto madu postpone tawdun laikhrabani aduga masi marakta karigumba crack ama oikre karigino khangde aduga ngasi Donald Trump ta haikre makoi ki nuclear ki facilities tawriba project sagatana tawriba masi purmakti tawbiani adubu nuclear weapon asidi masi banto mathau tani masi loina ma sathiba dangerous oirba adugumba kuchukulai sapa masi matilip mathau tani sini atopa nuclear ki project tawradana mate current facilities ama manse madu sabdi yani adubu weaponry masomda ingkat pati aroi sini adubu masi am chorbo wafamni arai po anate maramdi China go maramdi Iran na hojiki am sathiro matam sida mokoi gi kuchukla hingana mo hon natraba adu de mokoi karamna existence oi kre masi akiba bani masi pochira thil masi pochida athat papi bani US na adu yadragati jahama tahama tawni sini adu bu hoji am sathiri ko Israel na hairi mati hoti na ngarang attack tor ke se mokoi da masi mokoi gi khwaidagi chawpa failure mani mokoi gi failure mani adu huti da yam chawna laksilak pase masi gi reply bani pini yam kana haikre Israel ki side gi America pulo tor kadon Iran amati Israel de attack to phusi masi su yam kana hainari masi singa sing asi gi some points kharani